ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯟꯗꯛꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯥꯎꯟꯁꯤꯞ ꯁꯤꯒꯤ ꯃꯅꯨꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟꯒꯤ ꯐ꯭ꯂꯦꯛꯁꯦ ꯑꯃꯃꯝ ꯂꯣꯏ ꯀ꯭ꯋꯥꯇꯔ ꯈꯨꯗꯤꯡꯒꯤ ꯌꯦꯜꯂꯦ ꯊꯦꯠꯅꯕ ꯃꯤ ꯃꯌꯥꯝꯗꯤ ꯊꯦꯠꯄ ꯍꯧꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯊꯦꯠꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯊꯦꯠꯀꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯟꯕꯒꯁꯨ ꯌꯥꯝ ꯍꯧꯔꯦ ꯑꯗꯣ ꯃꯩ ꯊꯥꯟꯕꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯌꯥꯝꯗꯁꯨ ꯎꯠꯂꯛꯀꯦ ꯑꯩꯁꯨ ꯎꯗ꯭ꯔꯤ ꯑꯉꯥꯡꯁꯤꯡꯅꯗꯤ ꯐꯖꯅ ꯊꯥꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯨ 13 ꯑꯥꯒꯁ ꯂꯥꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯑꯩꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯖꯒꯦ ꯊꯥ ꯌꯥꯝ ꯐꯖꯔꯦꯍꯦ ꯌꯥꯝ ꯐꯖꯔꯦ ꯊꯥꯁꯦ ꯃꯩ ꯊꯥꯟꯕ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯃꯩ ꯀꯃꯥꯏꯅ ꯊꯥꯟꯒꯦꯗꯣ ꯌꯥꯝꯅ ꯐꯖꯔꯦ ꯊꯥꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗ ꯊꯥꯔꯤꯕ ꯎ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯃꯩ ꯌꯥꯝ ꯊꯥꯟꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯈꯤꯇꯪ ꯌꯦꯡꯒꯦ ꯊꯣꯛꯂꯛꯏ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯀ꯭ꯋꯥꯇꯔ ꯁꯤ ꯀ꯭ꯋꯥꯇꯔ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯂꯥꯏꯟꯗꯒꯤ ꯑꯁꯤ ꯃꯅꯨꯡꯅꯤꯀꯣ ꯁꯦ ꯑꯁꯣꯝꯗꯁꯨ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯁꯤ ꯃꯩ ꯊꯥꯟꯕ ꯍꯧꯔꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯇꯞꯅ ꯊꯥꯟꯕꯤꯔꯣꯀꯣ ꯈꯣꯡ ꯆꯠꯀꯦꯗꯧꯅꯦ ꯌꯥꯝ ꯁꯥꯃꯟꯗꯅ ꯈꯣꯡ ꯆꯠꯄ ꯉꯝꯗꯦ ꯃꯌꯥꯝ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯈꯨꯁꯥꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯎ ꯃꯌꯥꯝꯁꯦ ꯀ꯭ꯋꯥꯇꯔ ꯃꯕꯦꯝꯃ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯀ꯭ꯋꯥꯇꯔ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯐꯖꯕꯅꯦ ꯑꯩꯈꯣꯏꯁꯦ ꯅꯪ ꯃꯃꯥꯡ ꯐꯪꯗꯦꯕ ꯑꯩꯈꯣꯏ ꯃꯩ ꯊꯥꯟꯕ ꯌꯥꯝ ꯍꯧꯔꯦ ꯀ꯭ꯂꯕꯇ ꯀꯔꯤ ꯀꯔꯥ ꯃꯩ ꯀꯌꯥꯝ ꯐꯖꯔꯕ ꯈꯪꯗꯦ ꯑꯩꯗꯤ ꯊꯣꯛꯇꯕ ꯀꯨꯏꯔꯕꯅꯦ ꯌꯥꯝ ꯐꯖꯔꯦ ꯁ꯭ꯋꯥꯏꯗ ꯌꯦꯡꯉꯨ ꯁꯣꯝꯗ ꯍꯥꯟꯅ ꯊꯧꯕ ꯄꯥꯄꯥ ꯁꯣꯝꯗ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯊꯧꯁꯤꯔꯥ ꯊꯥꯟꯕ ꯍꯧꯔꯦ ꯐꯖꯅ ꯊꯥꯟꯕ ꯍꯧꯔꯦ ꯃꯩꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯥꯟꯕꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯤꯅ ꯍꯥꯏꯕ ꯁ꯭ꯀꯨꯜꯁꯨ ꯊꯥꯜꯂꯦ ꯃꯣꯏꯒꯤ ꯃꯃꯥꯡ ꯁ꯭ꯀꯨꯜꯗꯨꯔꯥ ꯑꯆꯧꯕ ꯁ꯭ꯀꯨꯜꯗꯨꯔꯥ ꯌꯥꯝ ꯊꯥꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯂꯥꯡꯉꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯀ꯭ꯂꯕ ꯑꯩꯅ ꯈꯟꯕꯗ 15 ꯑꯥꯒꯁ ꯅꯨꯃꯤꯠꯇꯣ ꯐꯖꯅ ꯊꯥꯜꯂꯛꯇꯧ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯊꯦꯡ ꯊꯣꯛꯂꯛꯄ ꯍꯌꯦꯡ ꯎꯠꯂꯅꯤ ꯁ꯭ꯀꯨꯜꯗꯁꯨ ꯈꯔ ꯊꯥꯜꯂꯦ ꯁ꯭ꯀꯨꯜꯗ ꯌꯥꯝ ꯐꯖꯅ ꯊꯥꯜꯂꯤ ꯇꯨ ꯁꯤ ꯁ꯭ꯀꯨꯜꯅꯦ ꯃꯌꯥꯝ ꯃꯅꯤꯡꯗꯩꯁꯤ ꯇꯨ ꯑꯗꯩꯁꯦ ꯔꯦꯠ ꯊꯥꯜꯂꯤꯁꯦ ꯁ꯭ꯀꯨꯜ ꯑꯩꯈꯣꯏ ꯁꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯑꯣꯄꯔꯦꯇꯤꯞ ꯁꯤꯗ ꯄꯣꯠ ꯆꯩ ꯂꯣꯏ ꯌꯥꯎꯏ ꯁꯤ ꯃꯅꯨꯡꯗ ꯀꯣꯁꯃꯦꯇꯤꯛ ꯆꯥꯅꯕ ꯈꯣꯠꯅꯕ ꯂꯣꯏꯅꯃꯛ ꯒ꯭ꯔꯣꯁꯔꯤ ꯀꯔꯤ ꯀꯔꯥ ꯀꯣꯑꯣꯄꯔꯦꯇꯤꯞ ꯃꯌꯥꯝꯒꯤ ꯑꯣꯏꯕ
ꯁꯣꯟꯗ ꯍꯣꯔꯦꯟ ꯂꯩꯔꯛꯁꯤꯔꯥ ꯁꯤꯗꯁꯨ ꯊꯥꯜꯂꯤ ꯁꯤꯗ ꯁꯤꯅ ꯒꯦꯁ ꯍꯥꯎꯁꯅꯤ ꯃꯤ ꯂꯥꯛꯑꯒ ꯂꯩꯐꯝ ꯁꯤꯗ ꯒꯦꯠ ꯁꯣꯝꯗ ꯒꯦꯠ ꯑꯃ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯒꯦꯠ ꯑꯃ ꯂꯩ ꯃꯩꯕꯨꯗꯤ ꯌꯥꯜꯂꯝꯃꯦ ꯑꯗꯣ ꯑꯣꯟ ꯇꯧꯗꯕ ꯑꯩꯅ ꯈꯟꯕꯗꯀꯣ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯈꯔ ꯋꯥꯠꯂꯤꯗꯅꯀꯣ ꯑꯗꯨꯒꯤ ꯆꯠꯂꯣ ꯒ꯭ꯔꯥꯎꯟꯗꯁꯨ ꯍꯥꯏꯐꯦꯠ ꯅꯝꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟꯗ ꯅꯣꯡꯇꯪ ꯂꯩꯔꯝꯃꯣꯏ ꯍꯧꯖꯤꯛ ꯅꯠꯇꯦ ꯒꯦꯠꯇꯒꯤ ꯁꯤꯗ ꯇꯧꯗꯣꯏꯅꯦꯗꯣ ꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯍꯣꯁꯄꯤꯇꯥꯜ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯁꯤꯗꯁꯨ ꯒꯦꯠ ꯑꯃ ꯂꯩ ꯑꯩꯈꯣꯏꯗꯤ ꯒꯦꯠ ꯑꯅꯤ ꯁꯦꯀꯨꯔꯤꯇꯤ ꯂꯣꯏ ꯉꯥꯛꯏ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯒ꯭ꯔꯥꯎꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯡꯖꯤꯜꯂꯦꯕꯀꯣ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯣꯏꯅꯕ ꯁꯤ ꯃꯅꯨꯡꯁꯦ ꯀꯣ ꯁꯤꯅ ꯕꯥꯁꯀꯦꯠꯕꯣꯜ ꯀꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯦ ꯁꯤꯗ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯣꯏꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯎꯠꯂꯛꯀꯦ ꯆꯞ ꯆꯥꯎꯕꯖꯥꯠꯅꯤ ꯁꯤ ꯂꯝꯄꯥꯛꯁꯦ ꯎꯠꯈꯤꯕꯗꯤ ꯌꯥꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯝꯗꯗꯤ ꯍꯧꯖꯤꯛ ꯁꯦꯀꯨꯔꯤꯇꯤꯒꯤ ꯆꯪꯍꯟꯗ꯭ꯔꯦꯕꯀꯣ 15 ꯑꯥꯒꯁ ꯂꯣꯏꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣই ꯀꯩꯅꯣꯗ ꯋꯥꯀꯤꯡ ꯅꯨꯡꯀꯤꯡ ꯃꯌꯥꯝ ꯆꯠꯄ ꯁꯥꯟꯅꯐꯝꯅꯦ ꯐꯖꯕꯅꯦ ꯁꯤ ꯃꯐꯝꯁꯦ Monday 15th of August That's when it is. yeah. Perfect timing. ꯃꯩ ꯂꯣꯏ ꯌꯥꯟꯕꯅꯦ ꯌꯥꯗꯕꯩ ꯋꯥꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯎ ꯈꯨꯊꯥꯁꯦ ꯎꯁꯦ ꯎ ꯈꯨꯊꯥ ꯇꯧꯋꯦ ꯑꯗꯨꯐꯥꯎꯗ ꯁꯥꯔꯦ ꯄꯥꯝꯕꯤꯁꯦ ꯄꯤꯛ ꯊꯟꯗꯥꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟ ꯌꯥꯝ ꯆꯥꯎꯕ ꯃꯦꯂꯥꯒ ꯇꯧꯐꯝꯗꯨꯅꯦ ꯑꯩꯅ ꯈꯟꯕꯗ 15 ꯑꯥꯒꯁꯇꯗꯤ ꯌꯥꯝ ꯐꯖꯅ ꯊꯥꯜꯂꯛꯈꯤꯅꯤ ꯅꯠꯇ꯭ꯔ ꯕꯕꯥ ꯈꯤꯇꯪ ꯋꯥꯠꯂꯤ ꯇꯧꯕꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯌꯥꯝ ꯊꯥꯅꯩ 15 ꯑꯥꯒꯁꯇꯗꯤ ꯁ꯭ꯀꯨꯜ ꯔꯣꯝꯗ ꯅꯝꯁꯤꯔꯥ ꯂꯝꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯁꯤ ꯀꯣꯜꯂꯤꯁꯦ ꯎ ꯊꯥꯏ ꯃꯌꯥꯝꯁꯦ ꯄꯥꯛꯁꯨ 3-4ꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯦ ꯁꯤꯅꯅꯦꯀꯣ ꯑꯁꯥꯝ ꯇꯥꯏꯞꯀꯤ ꯀ꯭ꯋꯥꯇꯔ ꯁꯨꯝꯕꯁꯤꯗ ꯁꯤꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯆꯥꯎ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒꯨꯝꯕꯒꯤ ꯀ꯭ꯋꯥꯇꯔ ꯈꯔ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯏꯗꯤꯒꯨꯝꯕ ꯃꯣꯏ ꯑꯆꯧ ꯑꯁꯥꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯀ꯭ꯋꯥꯇꯔꯅꯤ ꯁ꯭ꯀꯨꯜ ꯁꯤꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯁꯥꯝ ꯕꯣꯔꯗꯀꯤ ꯁ꯭ꯀꯨꯜꯅꯤ ꯁꯤꯗꯩꯁꯤꯗꯅ ꯑꯃꯗꯨꯅ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯑꯗꯒꯤ ꯁꯤꯗꯁꯨ ꯊꯥꯜꯂꯦ ꯁꯤꯁꯨ ꯒꯦꯁ ꯍꯥꯎꯁꯅꯤ ꯃꯊꯪ ꯀꯩ ꯊꯥꯒꯦ ꯌꯦꯡꯒꯦ ꯄꯥꯁꯦ ꯐꯖꯅ ꯊꯥꯜꯂꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯎ ꯌꯥꯝ ꯊꯥꯕꯅꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯨꯀꯣ ꯂꯥꯛꯑꯒ ꯍꯥꯏꯔꯛꯑꯣ Can I get out? ꯑꯣꯀꯦ ꯀꯨꯝꯒꯦꯔꯥ 15 ꯑꯥꯒꯁ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝ ꯐꯖꯅ ꯊꯥꯟꯒꯅꯤ ꯑꯗꯒꯤ ꯐ꯭ꯂꯦꯛ ꯅꯨꯡ ꯀꯔꯤꯕ ꯘꯔ ꯇꯤꯔꯪꯒꯥ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯐ꯭ꯂꯦꯛ ꯑꯃꯃꯝ ꯍꯥꯏꯕꯗꯣ हर घर तिरंगा हर घर तिरंगा ꯄꯥꯄꯥ ꯆꯠꯂꯣ ꯌꯥꯔꯦ ꯑꯕꯦꯝꯃ ꯊꯣꯏꯕꯤ ꯒꯥꯔꯤ ꯂꯥꯛꯀꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯑꯩ ꯆꯪꯁꯤꯜꯂꯒ
ꯁꯥꯟꯂꯒꯅꯦ ꯎ ꯋꯥ ꯐꯖꯅ ꯍꯧꯕꯅꯦ ꯅꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨ ꯂꯝꯕꯤꯒꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤꯅꯦ ꯁꯦ ꯊꯨꯃꯤ ꯂꯥꯛꯑꯣ ꯑꯇꯣꯞꯄꯗꯁꯨ ꯍꯧꯔꯨꯁꯤ ꯂꯥꯎ ꯉꯥꯏꯍꯥꯛꯇꯪ ꯁꯥꯕꯅꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯑꯣꯏꯔꯦ ꯈꯔꯒ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯣꯏꯔꯦ ꯁꯥꯕꯗ ꯑꯁ ꯀꯗꯥꯏꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯁꯩ ꯇꯧꯔꯤꯅꯤ I was just gonna get in. Come. Sisu Club. Iya. Matakta security na ito. Quarter nga tan. Okay, security. Camera su khili loi na. Akhoi pra u khutham ni ko me. Sing sit thari ne. Ngada jungle lam sia ma thami. Jungle dei. ꯌꯥꯝ ꯋꯥꯠꯂꯤ ꯆꯠꯇꯧꯕ ꯃꯐꯝꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ